Hamasna Israelgi lanfasing drug pizaraga haksang mangthokhe. Haukiba October 8 Palestinian terrorist group Hamasna lusingduna kha Israelda mukta ukhidriba mawongda landaba matamda faraga pukiba Israeli lanfasingbu tuminna lehenna bagidamak nisa ngahonki aduga makhoigi haksang mangthokhi amasung wakhal pu thangba ngamdaba mawongda wahanki aina Tel Avivta base tauba psychiatrist amana claim taukhre. Tel Aviv Sauraski Medical Center Isilopki director oiriba Renana aina chahi kunsumna trauma patient layeng duna lakpada asigumba mukta thengnadri haina phongdokhe. Thadoroglaba lanfasing layeng bagi thabak chathabada makhoigi haksang wakhal pumnamak ot naikiba du yamna tamthibagi masak oikhi haina phongdokhe. Hamasna phazilambadagi thadoroglaba miyoi taraga mare center asida layeng le doctor singna thazabagi matunginna victim kayade baliam gumna nisa palhanba class ke depression oiriba benzodiazepines oigani haina thazaba yauna drug kaya thaki haire. October 8 Hamasna lusingduna militant singna Israel da landaba matamda miyoi shaniga nipurom phakhe. Haukiba November 13 dagi 30 phauba ceasefire leiringaida Israeli marfuga taruk amasung foreign national 13 thadorakhe. Haujiksu Israeli amasung foreign national su yauna miyoi chamaga 30 Gaza da fazilaga thamli haina official singna haikhe.